ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯣꯏꯅꯦꯕ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯊꯕꯛ ꯑꯃꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯆꯥꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨꯒꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯊꯣꯛꯀꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯀꯥꯔꯦꯀꯣ ꯑꯗꯣ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯄꯦ ꯄꯨꯒꯣ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯅꯣꯡ ꯆꯨꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯁꯦ ꯆꯣꯠꯂꯦꯕ ꯑꯩꯅ ꯅꯣꯡ ꯆꯨꯔꯣꯏ ꯍꯥꯏꯔꯒ ꯄꯦꯗꯣ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯅꯣꯡꯁꯦ ꯈꯔ ꯑꯗꯨꯝ ꯄꯤꯇꯤꯠ ꯄꯤꯇꯤꯠ ꯑꯣꯏꯔꯁꯨ ꯈꯔ ꯀꯟꯅ ꯇꯥꯕ ꯃꯑꯣꯡꯗꯣ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯒꯥꯔꯤꯗ ꯀꯥꯔꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤꯁꯨ ꯃꯤꯁꯨ ꯐꯨꯜ ꯑꯣꯏꯃꯟꯒꯤꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦꯀꯣ ꯑꯩ ꯂꯝꯕꯤꯁꯦ ꯐꯖꯃꯟꯒꯤꯅ ꯑꯩꯅ ꯂꯧꯔꯤꯅꯦꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯝꯕꯤ ꯆꯠꯄꯒꯤꯅꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯣꯗꯀꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯈꯔ ꯆꯨꯕꯁꯤꯒ ꯌꯦꯡꯉꯨ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯎꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤꯀꯣ ꯑꯁꯦꯡꯕꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯀꯣ ꯃꯥꯛꯁ ꯎꯞꯄꯤꯁꯦꯀꯣ ꯑꯩꯒꯤ ꯅꯥꯇꯣꯟꯁꯤꯒ ꯅꯨꯡꯁꯤꯠꯇꯨ ꯐꯨꯗꯅꯕ ꯍꯥꯏꯅꯀꯣ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯛꯁꯁꯦ ꯎꯞꯁꯟꯕꯅꯦꯕ ꯑꯩꯁꯦ ꯃꯥꯛ ꯎꯞꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯏꯁꯨ ꯎꯞꯄꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯒꯤ ꯆꯪꯉꯛꯑꯦ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯕꯒꯤ ꯆꯪꯉꯛꯄꯁꯤꯒ ꯒꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯥꯛꯁꯁꯦ ꯐꯨꯟꯃꯟꯒꯤꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦꯕ ꯂꯣꯛ ꯊꯨꯡꯉꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯎꯞꯄ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏ ꯀꯣꯂꯦꯖ ꯍꯥꯟꯅ ꯐꯪꯗꯣꯏꯅꯤꯕ ꯋꯥꯎ ꯂꯩꯁꯦ ꯐꯖꯕꯅ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯂꯦꯖꯁꯤꯗꯩ ꯆꯪꯗꯣꯏꯅꯤꯕ ꯑꯗꯨꯒ ꯔꯥꯏꯠ ꯁꯥꯏꯗꯇꯅ ꯅꯥꯎ ꯃꯆꯥ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡꯒꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯃꯥ ꯆꯪꯗꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯀꯣ ꯂꯥꯛꯏ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡꯒꯤ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯍꯪꯕꯗꯣ ꯃꯥꯅ ꯃꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯑꯣꯏꯗꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯆꯨꯔꯤꯀꯣ ꯃꯥꯏ ꯉꯁꯥꯏ ꯃꯣꯏ ꯒꯂꯤꯁꯦꯀꯣ ꯎꯕꯗꯗꯤ ꯁꯥꯡꯕ ꯃꯥꯟꯗꯦ ꯑꯗꯨꯒ टीचर या फिर ये पेरेंट्स ही होगा शायद बच्चा अभी लेके आ रहा है पता नहीं लेके भी जा रहा है खत्म हो गया शायद ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯕꯀꯣ ꯃꯤ ꯃꯌꯥꯝ ꯃꯆꯥ ꯊꯣꯡꯅꯔꯛꯄꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯈꯟꯕ ꯑꯩꯒ ꯅꯨꯄꯤꯁꯤꯒꯅ ꯈꯜꯂꯤꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯧꯕꯕꯨꯗꯤ 10ꯗꯩ ꯍꯧꯋꯤꯅꯦꯕ ꯑꯗꯣ 10:30 ꯌꯧꯔꯦꯕ ꯑꯩꯈꯣꯏꯅꯤꯅ ꯌꯧꯔꯤꯁꯦ ꯑꯗꯨꯒ ꯂꯣꯏꯔ ꯃꯥꯜꯂꯦꯅ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯗꯣ ꯃꯆꯥ ꯄꯨꯔꯒꯀꯣ ꯀ꯭ꯂꯥꯁ 1ꯒꯤ ꯑꯗꯨꯒ ꯈꯟꯕꯦ ꯑꯗꯨꯁꯨ ꯆꯠꯂꯒ ꯌꯦꯡꯒꯦ ꯀꯩꯗꯧꯕ ꯍꯥꯏꯗꯣ ꯍꯥꯞꯄꯦ ड्राइवर बोल रहा है कि मैं पहला दिन है 2-3 दिन बच्चे को चिन्हने पड़ेगा मैं भूल जाऊंगी कौन बच्चे कौन सा गाड़ी पे जाओगे वैन पे भेजा है वो ड्राइवर नहीं गया वो ड्राइवर बीमार ओ ये वाला नहीं बोला चिन्हा के देना ओ इधर से निकल जाते हैं हाँ नामचा अखोई नामचा जेंगे अखोई इनाउपीगी स्कूल की मीटिंग पेरेंट्स मीटिंग की थोकलेबा दो थोकला हजि बेन दंगाई हजि जुम हल्लाने ना टिफिन कदोबा पिते जुम ना अच्छा सर ने मना किया ना मोबाइल देने के लिए हां जाके आज के बाद बंद ये देखो हाजा का फ्रेंड सुहानी हां सर को थोड़ा बता देना मेरे बोलने से तो ये बोलेगी तुम झूठ बोल अच्छा सर के नंबर देना ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯍꯤꯗꯥꯛ ꯂꯧꯕ ꯆꯪꯉꯛꯏ ꯑꯩꯒꯤ ꯃꯔꯩ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯪꯉꯛꯏꯕ ꯕꯦꯟꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅ ꯆꯠꯀꯗꯕ ꯑꯩ ꯍꯤꯗꯥꯛ ꯂꯧꯒꯗꯕ ꯂꯩꯕ ꯃꯥꯔꯀꯦꯠꯇꯒꯤꯗꯨꯒꯤ ꯃꯥꯔꯀꯦꯠꯇ ꯑꯣꯏꯅ ꯀꯨꯝꯊꯍꯧꯔꯦ ꯍꯤꯗꯥꯛ ꯂꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯒꯥꯔꯤ ꯐꯥꯔꯒ ꯇꯣꯡꯉ ꯆꯠꯂꯅꯤ
ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯜꯂꯦꯕ ꯑꯩꯁꯦ ꯉꯁꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯦ ꯑꯗꯣ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯣꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯟꯗꯥ ꯋꯥꯏꯔꯝꯗ ꯁꯨꯝ ꯅꯝꯃꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯅꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯅ ꯐꯖꯅ ꯅꯍꯥꯟꯋꯥꯏ ꯅꯨꯡꯁꯥ ꯁꯥꯕꯗꯨꯒ ꯏꯁꯤꯡ ꯇꯤꯡꯈꯠ ꯊꯛꯆꯟꯗꯅ ꯂꯣꯛ ꯊꯨꯡꯉꯨꯔꯦꯕ ꯈꯅꯥꯎꯒ ꯇꯥꯔꯨꯔꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯐꯒꯠꯂꯛꯏꯅꯦꯕ ꯏꯁꯥꯁꯦ ꯈꯔ ꯁꯣꯟꯕ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯔꯩꯁꯨ ꯅꯥꯔꯤꯕꯀꯣ ꯑꯩꯁꯦ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯁꯨ ꯇꯧꯕ ꯌꯥꯗꯅ ꯆꯥꯗꯕꯁꯨ ꯌꯥꯎꯗꯅ ꯇꯧꯗ꯭ꯔꯦꯕ ꯑꯗꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯈꯅꯥꯎꯁꯦ ꯈꯔ ꯈꯔ ꯂꯣꯛ ꯂꯩꯔꯤꯑꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏꯁꯦ ꯆꯠꯂꯨꯔꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯅꯥꯎ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯔꯦꯕ ꯑꯗꯣ ꯆꯠꯂꯒ ꯆꯠꯄꯩ ꯃꯔꯝꯁꯦ ꯑꯗꯣ ꯆꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯀꯀꯥꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯃꯊꯣꯝꯒꯤ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯔꯦꯕ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯒ ꯑꯗꯨ ꯌꯥꯝ ꯍꯦꯟꯖꯟꯅꯒ ꯇꯧꯁꯤꯟꯗꯦ ꯑꯉꯥꯡꯁꯤꯡꯗ ꯃꯦꯅꯔꯁ ꯇꯥꯛꯎꯗꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤꯡꯗ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯃꯣꯕꯥꯏꯜ ꯁꯤꯟꯅꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯖꯥꯗꯨꯅ ꯍꯟꯖꯟ ꯍꯥꯏꯔꯛꯄꯗꯤꯀꯣ ꯑꯉꯥꯡꯁꯤꯡꯗ ꯃꯣꯕꯥꯏꯜꯁꯦ ꯁꯤꯟꯅꯅꯨ ꯍꯥꯏꯅ ꯑꯗꯨꯁꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯃꯣꯕꯥꯏꯜ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯍꯥꯏ ꯃꯣꯕꯥꯏꯜꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯃꯣꯕꯥꯏꯜꯁꯦ ꯐꯖꯅ ꯍꯩꯔꯕꯅꯦꯕ ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯈꯪꯉꯛꯇꯦ ꯃꯣꯕꯥꯏꯜ ꯌꯨꯁ ꯇꯧꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯐꯖꯅ ꯈꯪꯉꯕꯅꯦꯕ ꯃꯃꯤꯠ ꯀꯥꯞꯊꯣꯛꯄꯗꯒꯤ ꯑꯗꯨꯅ ꯑꯣꯖꯥꯗꯨꯅ ꯍꯥꯏꯕꯀꯣ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟꯁꯤꯗꯤꯀꯣ ꯁꯥꯟꯅꯕꯔꯣꯝꯗ ꯂꯥꯏꯔꯤꯛꯂꯣꯝꯗꯁꯨ ꯌꯥꯝ ꯑꯣꯟꯖꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯥꯟꯅꯅ ꯃꯃꯥ ꯃꯄꯥ ꯈꯪꯗꯦ ꯃꯆꯦ ꯈꯪꯗꯦ ꯑꯗꯨꯅ ꯁꯥꯟꯅꯅ ꯑꯉꯥꯡꯗꯨꯒ ꯇꯥꯛꯎ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯂꯥꯏꯔꯤꯛ ꯆꯥꯎꯍꯜꯂꯨ ꯍꯥꯏꯕ ꯃꯥꯒꯤ ꯁꯥꯟꯅꯕꯗꯨ ꯑꯗꯨꯒ ꯍꯔꯥꯎꯅ ꯄꯥꯍꯜꯂꯨ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 1ꯒꯤ ꯑꯉꯥꯡꯁꯤꯡꯅꯦꯕ ꯑꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯌꯨꯝꯗꯩ ꯍꯜꯂꯛꯑꯒ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯃꯟꯈꯤꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯔꯦꯒꯨꯂꯔ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯦꯟ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ